Misik miraw kunsu tadaba matamni. Ahingi amambatana mafam sisu pumam hekmami. Akoy pum na yenglu bada kana matapudre. Adubo yum amadi layba urami. Toniza asum makong tapna thangduna changba horai. Yumdugi maya nakna paktharaga mamit lawn yengduna layni. Toniza makok paiduna makhutna khoro khole. Magi matausi wakan ngahak samam na basumali. Aduga amukso makhutto masinda amuksigdi. Machinda murum susoli. Wakalama sagali bamali. Mangak hairap nomlaga yungi darida kakat pahurai. Thongjin mayada leplaga makhutna kok thili. Adubu tadra mali. Madudagi amukso mangak leitharaga thong mapa naksinna manakong thamduna mi leibra haibagi tariba mali. Ngehak tumin leiraga makhong khara thangdoraklaga tunglomda halai. Mayai mapa chana chap leplaga makwang metlaga mamit lauthoklaga sauna su yenglaga leidi. Toniza masinda asum soli. Ngasidi aina kuina ngaijarapa thabak thauram khudingma ngasigi nimit asida pangthok tab yadi. Karigamba aina tawribase atopa mi kharana khanglabaso aina mafam asida kudak asida mathwai phawba lawba ngamba mini. Adubu ai ngasidi nungairani. Asi hairaga makhutani suru nairaga prok theklaga monda yam nungaina mangak nomlaga makhongsu tapna thangladuna yumdugi thongjin mayada leplare. Aduga hanagum amuksu thongduda makhutna kok thili. Matam aduda imungdagi karigumba ma tasinkhibba manba makholama tarai. Toniza mathanta murum amuk soli. Ngasidi khangani dana manga pumnomdam nomlaga thongduda kanna thinba horai. Nupi amagi khonjelda aham hairapagi mahongda tarai. Toniza thilamba thongdo leplaga tumin mamai non tharaga leiraga machindagi hairapa wasi asumna hairai. Ho ai lae thongse hango hoi lae ne. Asum hairaga thongdo amuk thilai. Imungdudagi tarakliba makholdo mapanda thorakpagi mahong mali. Kanghauda thongdo sat hangdolai. Urami Toniza nupi ama. Imungda may macha ama thali. Adubu mapandagi oibanara nupidugi masakto tasingna mayak singna uba phangde. Tonizana thongdo kansinge tawbaga imungda thaliba maiso phunmutki. Toniza wakhalda Kadauribasidi. Asumna nupiduna maisi muthatkra mali hairaga imungda changlai. Nupi adudi wa machet amatta nganglakti. Tumin ngahang laiki. Tonizana ai sida laisibu udrabo. Nupidu amatta khumde leptuna adum lairami. Kanghauda mulamba maisu satlauna mathanta khangan ngalai. Toniza mamlambadagi urappada ngairingai matamni. Nupi aduna khanghaudana chongsilaklaga khawri charam pairak laga met pahurai
ꯎꯔꯛꯂꯦ ꯇꯣꯅꯤꯖꯥꯒꯤ ꯃꯃꯤꯠꯇ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯁꯛꯂꯣꯟ ꯑꯃꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥꯏꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯈꯩ ꯇꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ ꯏ ꯀꯌꯥꯁꯨ ꯈꯔ ꯈꯔ ꯆꯦꯟꯊꯔꯒ ꯃꯃꯤꯠꯇꯒꯤ ꯃꯆꯨ ꯃꯆꯨ ꯃꯔꯥꯡ ꯃꯔꯥꯡꯕ ꯃꯍꯤ ꯀꯌꯥꯁꯨ ꯆꯦꯟꯊꯔꯒ ꯂꯩꯕ ꯎꯔꯕꯗ ꯄꯨꯡꯉꯛ ꯉꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯤ ꯇꯣꯅꯤꯖꯥ ꯁꯣꯔ ꯈꯔ ꯈꯔ ꯐꯨꯟꯕ ꯍꯧꯔꯛꯂꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯄꯥꯏꯔꯛꯂꯤꯕ ꯈꯨꯠꯁꯤ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯇꯣꯅꯤꯖꯥ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯤꯜꯂꯛꯂꯤ ꯃꯀꯣꯛꯇꯒꯤ ꯁꯤꯡꯂꯤ ꯃꯆꯥ ꯃꯆꯥ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯤ ꯃꯃꯥꯏꯁꯨ ꯄꯣꯝꯈꯠꯂꯛꯄꯒꯨꯝ ꯇꯧꯔꯦ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯨꯛꯅꯩ ꯇꯣꯅꯤꯖꯥ ꯃꯄꯨꯟꯅ ꯃꯁꯥꯗ ꯀꯣꯏꯃꯥ ꯃꯥꯔꯛꯂꯤ ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗ ꯊꯥꯡ ꯑꯃꯁꯨ ꯌꯦꯞꯂꯒ ꯂꯩꯔꯝꯃꯤ ꯊꯥꯡ ꯑꯁꯤꯕꯨ ꯁꯠꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯁꯠ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯤ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯏ ꯀꯌꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯖꯔꯣ ꯖꯔꯣ ꯆꯦꯟꯊꯔꯛꯏ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯈꯣꯟ ꯊꯣꯛꯅ ꯂꯥꯎꯔꯛꯂꯦ ꯏꯃꯥ ꯏꯌꯥ ꯅꯪ ꯑꯁꯤꯗꯤ ꯈꯪꯒꯅꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯨꯄꯤꯅꯤ ꯍꯥꯏꯕꯒꯤ ꯅꯪꯅ ꯉꯝꯒꯅꯤ ꯈꯜꯂꯤꯕ ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯀꯟꯅ ꯅꯣꯛꯈꯠꯂꯛꯏ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯇꯣꯅꯤꯖꯥꯒꯤ ꯃꯁꯝꯗ ꯊꯥꯞ ꯂꯥꯎꯅ ꯄꯥꯏ ꯂꯩꯃꯥꯏꯗ ꯁꯔꯣ ꯁꯔꯣ ꯆꯤꯡꯂꯒ ꯅꯝꯁꯜꯂꯤ ꯇꯣꯅꯤꯖꯥꯅ ꯊꯤꯟꯖꯤꯜꯂꯝꯕ ꯊꯥꯡꯗꯣ ꯁꯠꯇꯣꯛꯂꯒ ꯑꯃꯨꯛꯁꯨ ꯍꯟꯅ ꯊꯤꯟꯖꯤꯜꯂꯤ ꯇꯣꯅꯤꯖꯥꯅ ꯊꯤꯟꯖꯤꯜꯂꯝꯕ ꯊꯥꯡꯗꯣ ꯁꯠꯇꯣꯛꯂꯒ ꯑꯃꯨꯛꯁꯨ ꯍꯟꯅ ꯊꯤꯟꯒꯦ ꯇꯧꯕꯗ ꯅꯨꯄꯤ ꯑꯁꯤꯅ ꯊꯥꯡꯗꯣ ꯃꯨꯜꯂꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯤ ꯇꯣꯅꯤꯖꯥ ꯉꯥꯏꯍꯥꯛ ꯃꯨꯛꯇꯨꯅ ꯊꯥꯡꯗꯣ ꯃꯨꯟꯈꯤꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯊꯥꯡꯗꯣ ꯃꯨꯟꯈꯤ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯅꯤꯖꯥꯒꯤ ꯃꯉꯛꯇ ꯊꯥꯡꯗꯨꯅ ꯊꯤꯟꯖꯤꯜꯂꯤ ꯈꯪꯍꯧꯗꯅ ꯇꯣꯅꯤꯖꯥꯗꯒꯤ ꯏ ꯀꯌా ꯑꯃꯁꯨ ꯖ꯭ꯔꯣ ꯖ꯭ꯔꯣ ꯀꯥꯞꯊꯣꯔꯛꯇꯨꯅ ꯂꯩꯃꯥꯏ ꯄꯨꯝꯕ ꯏꯈꯦꯡꯇꯅ ꯁꯤꯟꯕ ꯊꯨꯡꯈ꯭ꯔꯦ ꯈꯨꯗꯛ ꯑꯁꯤꯗ ꯇꯣꯅꯤꯖꯥ ꯃꯈꯣꯡ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯒ ꯃꯔꯩ ꯇꯤꯡꯊꯣꯛꯂꯒ ꯁꯤꯔꯦꯗꯣ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯁꯤꯗ ꯉꯥꯜꯂꯝꯕ ꯃꯩꯁꯨ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤ ꯇꯟꯖꯥ ꯑꯁꯤꯗ ꯍꯥꯡꯗꯣꯛꯂꯝꯕ ꯊꯣꯡꯁꯨ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯀꯔꯤꯁꯨ ꯇꯧꯈꯤꯗꯕ ꯃꯑꯣꯡ ꯑꯃꯒꯨꯝ ꯍꯥꯟꯅꯒꯤ ꯃꯍꯧꯁꯥꯒꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯈꯤꯔꯝꯃꯤ ꯌꯨꯝꯒꯤ ꯍꯤꯡꯒꯣꯜ ꯂꯨꯀꯣꯏ ꯁꯤꯟꯕ ꯊꯨꯡꯕ ꯏꯆꯤꯛ ꯆꯤꯛꯅ ꯇꯨꯃꯤꯟ ꯂꯩꯅꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯅꯤꯖꯥ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤ ꯁꯛꯂꯣꯟ ꯑꯣꯏꯔꯤꯕ ꯈꯪꯗꯦ ꯑꯍꯤꯡꯒꯤ ꯃꯇꯝꯁꯨ ꯍꯧꯈꯤꯗꯨꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯕꯅ ꯃꯈꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ パꯏꯅꯔꯒ ꯊꯕꯛ ꯆꯠꯄ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯅꯔꯝꯃꯤ ꯌꯨꯝ ꯑꯁꯤ ꯐꯥꯎꯔꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯊꯕꯛ ꯃꯐꯝ ꯌꯧꯅꯅꯕ ꯆꯠꯀꯗꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯇꯧꯔꯒ ꯂꯥꯛꯅꯔꯝꯃꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯔ ꯍꯦꯟꯗꯣꯔꯛꯄꯒ ꯋꯥꯄꯟ ꯃꯌꯥ ꯑꯣꯏꯔꯞ ꯇꯧꯏ ꯑꯗꯨꯒ ꯃꯃꯥꯡꯗ ꯈꯣꯡꯕꯥꯟ ꯏꯔꯝ ꯑꯆꯧꯕ ꯑꯃꯁꯨ ꯂꯩ ꯃꯗꯨꯗ ꯊꯣꯡꯒ꯭ꯔꯥ ꯃꯆꯥ ꯑꯃꯁꯨ ꯁꯥꯗꯨꯅ ꯂꯩꯕ ꯑꯣꯏꯅ ꯎꯏ ꯃꯗꯨ ꯂꯥꯜꯂꯒ ꯆꯠꯀꯗꯕ ꯃꯥꯜꯂꯤ ꯃꯐꯝꯗꯨ ꯌꯧꯗ꯭ꯔꯤꯉꯩ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯄꯟ ꯃꯌꯥ ꯑꯁꯤꯗ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯋꯥꯔꯤ ꯑꯃ ꯁꯥꯕ ꯍꯧꯏ ꯃꯈꯣꯏꯒꯤ ꯃꯑꯣꯡꯗꯨ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ ꯀꯨꯏꯊꯗꯅ ꯃꯈꯣꯏꯁꯨ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯑꯗꯨꯝ ꯂꯝꯕꯤꯗꯨ ꯐꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯤ ꯈꯔꯁꯨ ꯂꯧꯕꯨꯛꯇ ꯀꯨꯝꯂꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯤꯕ ꯂꯥꯛꯄ ꯃꯥꯜꯂꯤ
ꯌꯨꯝ ꯑꯁꯤꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯑꯁꯤꯃꯛꯇꯗ ꯂꯝꯕꯤ ꯐꯥꯎꯔꯒ ꯂꯥꯛꯄ ꯑꯣꯏꯔꯕ ꯃꯥꯜꯂꯤ꯫ ꯌꯥꯝ ꯀꯤꯅꯁꯨ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯇꯧꯏ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯈꯣꯏ ꯃꯁꯦꯟ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯩ, ꯃꯄꯥꯁꯤꯗꯒꯤ ꯈꯔ ꯊꯨꯅ ꯂꯥꯟꯊꯣꯛꯎꯕꯅ ꯑꯩꯈꯣꯏ ꯌꯥꯝ ꯐꯅꯤꯌꯦ, ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯀꯥꯔꯟ ꯊꯥꯡꯗꯨꯅ ꯒꯣꯔꯣꯡ ꯒꯣꯔꯣꯡ ꯆꯠꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯃꯆꯥ ꯈꯔꯁꯨ ꯌꯨꯝ ꯑꯁꯤꯗ ꯐꯥꯎꯔꯒ ꯆꯪꯂꯛꯏ꯫ ꯃꯈꯣꯏꯅ ꯀꯤꯔꯞ ꯇꯧꯅ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯅꯩ, ꯑꯁꯤꯒꯤ ꯌꯨꯝꯁꯦ ꯌꯥꯝꯅ ꯇꯝꯅꯩ ꯍꯥꯏꯕꯅꯤꯉꯣ, ꯑꯗꯣ ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯐꯥꯎꯔꯒ ꯆꯠꯂꯤꯕ, ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯈꯔ ꯍꯦꯟꯇꯣꯔꯛꯄꯒ ꯑꯉꯥꯡ ꯑꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏ, ꯑꯩꯗꯤ ꯈꯪꯗꯦ, ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯃ ꯁꯤꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯌꯨꯝꯁꯦ ꯀꯅꯥꯝ ꯆꯪꯈꯤꯗ꯭ꯔꯦ, ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯆꯨꯝꯖꯥꯠꯂ ꯈꯪꯗꯦ꯫ ꯅꯨꯄꯥ ꯃꯆꯥꯁꯤꯡꯗꯨ ꯑꯗꯨꯝ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏ ꯈꯔ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯍꯥꯡꯒꯨꯝꯅ ꯇꯧꯕ ꯖꯒꯥ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏꯅ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤꯗꯨ ꯌꯥꯈꯤꯗꯕ ꯃꯥꯜꯂꯤ꯫ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯄꯥ ꯑꯃꯗ꯫ ꯃꯈꯣꯏ ꯑꯃ ꯊꯣꯡ ꯍꯥꯡꯂꯒ ꯀꯨꯝꯊꯔꯛꯏ꯫ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯕꯝꯄꯔꯗꯨ ꯊꯥꯡꯒꯠꯂꯒ ꯏꯟꯖꯤꯟ ꯁꯥꯒꯠꯄꯔꯥ ꯀꯩꯗ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯃꯣꯏ ꯑꯅꯤꯁꯨ ꯊꯣꯡ ꯍꯥꯡꯗꯨꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯤ꯫ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯂꯩꯁꯥꯕꯤ ꯈꯔ ꯃꯈꯨꯠꯇ ꯏꯁꯤꯡ ꯁꯣꯛꯅꯕ ꯁꯅꯥꯕꯨꯟ ꯃꯆꯥ ꯑꯃꯃꯝ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯄꯥꯁꯤꯡꯁꯤꯅ ꯂꯩꯔꯤꯕ ꯃꯄꯥ ꯁ꯭ꯋꯥꯏ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯉꯁꯥꯏ ꯑꯍꯥꯟꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯈꯥꯝꯂꯝꯃꯤ, ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ, ꯑꯩꯈꯣꯏꯁꯦ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯦ, ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯒꯣꯄꯥꯟ ꯌꯨꯝꯗ ꯂꯥꯛꯄꯅꯦ, ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯝꯇ ꯇꯥꯛꯄꯤꯔꯝꯃꯨꯕ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯣ ꯑꯗꯨꯗꯨ ꯁꯤꯗ ꯌꯨꯝ ꯑꯃ ꯑꯅꯤꯅ ꯈꯜꯂꯤꯁꯦ, ꯑꯗꯨꯗꯨ ꯁꯤꯒꯤꯁꯤꯗ ꯑꯗꯨꯝ ꯆꯠꯄꯤꯌꯨ꯫ ꯒꯥꯔꯤꯗꯨ ꯌꯥꯔ ꯃꯥꯜꯂꯤ, ꯁ꯭ꯇꯥꯔꯠ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯤꯡ ꯑꯁꯤꯁꯨ ꯂꯩꯁꯥꯕꯤꯈꯩꯅ ꯍꯥꯏꯔꯛꯂꯤꯕ ꯇꯥꯛꯂꯛꯈꯤꯕ ꯃꯄꯥ ꯑꯗꯨ ꯌꯧꯔꯕꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯀꯨꯝꯊꯔꯛꯂꯒ ꯂꯝꯕꯤ ꯂꯩꯔꯛ ꯃꯆꯥ ꯑꯃꯗ ꯐꯥꯎꯔꯒ ꯂꯥꯛꯂꯝꯃꯤ꯫